Karigi mi amana harauriba aduga mi amana haraudriba. Karigi mi amana inak khulliba aduga mi amana lairariba. Karigi mi amana arang arakna yomlaba yum leiriba aduga mi amana mallaba khangpoksangda leiriba. Karigi mi amana mai pakliba aduga amana mai chiriba. Karigi mi amana faba ngamlaroidaba lainadagi fariba aduga mi amana fatriba. Karigi ningol amana harau tiamna luhongliba aduga amana harau tayamdriba. Hariba questions sing amadi masigi manaba questions singi paukhum. Power of subconscious mind hariba Joseph Murphy na iba larik asidagi khangba ngamgani. Larik asigi summary share tauzage. Lesson number 1. The treasure house within you. Gold mine ama nasagi manungda yauraga laijay. Madudi karino. Madudi nahaki power of subconscious mind ni. Masibu fazana sizinaba hayrugadi nahaki punsida henna paisa paiba hakchang faba harau tayamba oigani. Aikogi subconscious mind si law of belief ki matung inna thabak tawi. Nahaki belief ama haibadi nahaki mind leiriva thought amane. Aduna nangonda sokhangadaba things ta belief tagunu. Nahakpu heal, inspire, strengthen and prosper taubigadabada belief taubiu. Number 2. How your own mind works. Mind gi level anilay, conscious and subconscious. Conscious mind na khangani, khallibado subconscious na follow tawgani. Afaba khalladi, afaba follow tawgani. Fattaba khalladi, fattaba follow tawgani. Afaba oigera, fattaba oigera, subconscious mind na hek phangbaga thabak tawba hawi. Negative way da chatkrakandani failure, frustration, unhappiness oirak isi. Positive way da chalakandani perfect health, success, prosperity oidoisi. Khanbagi thabak kaisima conscious mind na tawi habasima khange. For example, nahaki partner khanbada conscious mind sizinarani. Automatic functions like digestion, circulation, breathing na chingbadana subconscious mind na tawi. Subconscious mind na nahak na haiba kudigmak loina lokshin gani aduna negative wahay I will fail, I can't kumbasi hairidabani. Adugi mohta I can do all things through the power of my own subconscious mind oina haigadabani. Number 3. The miracle working power of your subconscious. Subconscious mind na nahakpu inspire tobi, guide tobi, subconscious mind na nahaki body gi functions, vital process loina control towi. Problems khudingmaki answers su loina khangi. Nahaki subconscious mind suktum tumde. Aduga mitkup amata su pothade. Nahaki demak matam punamakta thabak tawi. Number 4. Mental healings in ancient times. Nahak na toina ningsinggadabasi healing power si nasagi subconscious mind lay. Ngalingagi matamda line piba power amana anava fali haina thajanarami. Makoina chetna thajaba thamduna prayer tawragadi nizaribado fangi haibasisu thajanarami. Author asina Japan gi famous shrine Diabutsu the Koryuba matamda mafamduda the great Buddha gi murti da prayer tawduna lairiba nupi macha amakhak urammi. Nupi macha aduna prayer aduda nizarami. Aigi khonjel mangkre hanjin hanbiyu haiduna. Aduga maki khonjel fangki. Nupi macha aduna di thazarami maki khonjel do Buddhana pibivani haina.
Adubu mahaki thajabadugi matung ina mahaki subconscious mind na thabak tawrakanda result pibirakpani. Number 5. Mental healings in modern times. Doctor na asokpado dressing tobi. Aduga patient adugi subconscious power na asokpado heal tobi. Psychiatrist na patient ki mind healing principle thadorok nabagidamak patient adugi mind leiriba mental blocks to lautoi. Aduga patient ki anava fahale. Author asigi psychologist friend ama lerami mahak tuberculosis narami. Mahak na achetpa thazaba amaga loinana tumlamdai khuding aigi cell, nerve, tissue amadi lungs ki muscle hojikti pure and perfect oire aigi hakchang pumba fagalak e haina hairami. Tha pharakpada mahaki anabdo faki masi karinano. Mahaki subconscious mind nani. Number 6. Practical techniques in mental healings. Larik asida techniques mayam ama piri adabu ay ama kaktang mayam da share tausage. The thank you technique. Mr. Brock tabaktagi toklami macha ahum leirami tigadauba bills mayam watli paisadi amata leiramde. Mahakna hariba thank you technique se apply tawi. Thank you Father for my wealth. Hariba wising si hanjin yamna relaxed peaceful manner da thankfulness ki feeling na mahaki mind dominate tawdri fawba hairami. Every night and morning chang naina hapta ahum hairami. Sumaina sumtawrakanda mahaki mind wealth ki idea romda amuk poraki. Madugi matungda chahi kunmuk unarudraba mahaki former employer amaga lambida unaki. Mahakna mangonda $500 ki loan ama piraki. Aduga mahaki company aduda masak naiba tabak amasu happy ki. Isagi mental engineer oibiu great life ama oinabagdamag proven techniques apply to you. Number 7. The tendency of the subconscious is lifeward. Nahaki mental life ki over 90% is subconscious ni. Aduna masigi marvelous power si sizinava ngamdaba myoy singdi narrow limit amagaloina na hingi. Nahaki subconscious na nahaki body gi builder ni. Nahaki subconscious mind anova blueprint ama piduna anova nahak ama oithokpa yai haibasi khangbiu. Number 8. How to get the results you want. Nahaki taxi driver aduda somda chatlu minute manga leiraga somda amok chatlu na direction panghongda honglagadi driver makok ngaukhiduna nahakpu pubiu yaraktabasu yai. Aduga chap manai nahaki mind clear cut idea ama laigadabani. Definite decision ama lawgadabani. Madugi matung ina nahaki subconscious mind na thabak tawrakanda nahakna pamiba result pirakani. Number 9. How to use the power of your subconscious for wealth. Nahakpu laira haliba nahaki mind leiriba wrong ideas mayamdo sengdoktuna right ideas hapchilaga mind hana inak khulhangadabani. Nahaki subconscious mind si nahaki bank haibadi financial institution gumbani. Nahakna property deposit tawre property laukini, wealth deposit tawre wealth laukini. Aduna choose wealth. Matam punamakta wealth haiba waisi mind thangwadabani. Tumlam daida fawba tapna wealth hairaga adum tumthaviu. Wealth na nahaki dominant idea agidabani, poverty na oihaloidabani. Number 10. You're right to be rich. Ina kunba haibasi nahaki hakni. Paisa kaktang natana happiness, peace, true expression, love su inak khulhangadabani. Lairaba haibasi mind gi disease amani. Nasana phahanjagadabani.
Number 11. Your subconscious mind as a partner in success. Nahakna pamjaba thabak tauba, peaceful, happy, joyous oiba life adubuni successful life haribasi. Achet pathajaba amaga loinana success na hanjin haibiyu. Masina subconscious mind da lehankraga success oinaba thabak taurakani. Number 12. Scientists used the subconscious mind. Edison, Einstein, maming leiriba scientist kayana subconscious mind sizinaduna success oiki. Number 13. Your subconscious and the wonders of sleep. Nahakna yaw thengani haina waba taragadi nahakki subconscious mind da haiviu ai sigi exact time sida haugatpa pami. Nahakki subconscious mind na nahakpu haudorakani. Sumaina ati problems kisu loina taubiyu. Subconscious mind gidi aruba thabak amatta leite. Number 14. Your subconscious mind and marital problems. Husband and wife anigi marakta khatnaba chainaba punamakse mind gi functions and power ignore taubanani. Hariba problems sing ase law of mind fazana chumna sizinaraga solve tauba ngamgani. Nupana nupi amabu paisagidama khallaga lauraba natraga nupi amana aise thabak tauba ware kaina security gi khaktang khallaga yum panba taragadi makhoi animakna law of mind fazana sizinadre. Partner animak perfectly honest and sincere oigadabani. Number 15. Your subconscious mind and your happiness. Nahakna happiness choose taugadabani. Nahakna ayukta haugatpada mit hek pangthokpaga aina ngasidi happiness khalle, aina ngasidi success khalle, aina ngasidi right actions khalle, aina ngasidi love and goodwill for all khalle, aina ngasidi peace khalle. Hariba waising asi haigadabani. Number 16. Your subconscious mind and harmonious human relations. Hangoiba wakal mental poison amani. Atopagi fatanaba sukhan khaloidabani. Sumai tobasina nasagi su fathande. Aduna migi fanaba khangadabani. Sumai tobasina tasengna nasagi afava khallibani. Wish for the other what you wish for yourself. This is the key to harmonious human relations. Number 17. How to use your subconscious mind for forgiveness. Forgive tauba haibadi love, peace, joy, wisdom, and life ki blessings atopada pibaduni. Nahakna perfect health and happiness pamlabadi nangonda sokhalakpa mipum kudimag forgive taugadabani. Mi atopabu forgive taudrikai nasabu forgive tauzaba sukngam ngamoy. Number 18. How your subconscious removes mental blocks. Nahaki success ta apan bapiri basi nasagi thought tunani. Aduna afawakal khanbatai aduna good habit ama thambatai. Habit si subconscious mind gi function ni. Good habit karamna thamgani. Afava wakal hanjin khallaga madu hanjin tauraga nahaki subconscious mind da leihan gadoribani. Number 19. How to use your subconscious mind to remove fear. Akiba haibasina miyabagi khwaidagi chawba yeknabani. Aduba fear haibasi negative wakalni. Nahaki nasagi wakalda kizaribani. Aikoina poklakpada akiba anikak loinaraga lai fear of falling and fear of noise. Ataidi aikoina lausinjaba ngaktani. Makoising adudagi lapna leiviu. Fail oigani kirabadi success ta attention viviu. Nagani kirabadi perfect health khallaga leiviu. Number 20. How to stay young in spirit forever.
Nahakki subconscious mind di ahal suk oi oishinde. Masidi timeless, ageless, and endlessly. Patience, kindness, love, goodwill, joy, happiness, wisdom, and understanding. Ahal suk oi oidaba qualities ni. Makoibu yokhatpiu, mind and body, young oina leviu. Masini, lyric asigi summary, lyric asigi kanaraba knowledge si miyam dasu loina kangan si share to view. Lyric asi leiba pambiragasu link description da piziramge mayambu thagatchari.